ꯍꯥꯏ ꯃꯌꯥꯝ, ꯉꯁꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯒ ꯑꯩꯒ. ꯑꯗꯨꯗꯒꯤ ꯍꯥꯏꯗꯤ ꯉꯁꯤ ꯃꯊꯦꯜꯁꯤꯅ ꯃꯤꯃꯤ ꯁꯤꯡꯖꯨ. ꯁꯤ ꯃꯤꯃꯤ ꯁꯤꯡꯖꯨꯅ ꯅꯝꯃꯦꯕ. ꯃꯤꯃꯤ ꯁꯤꯡꯖꯨꯒ ꯑꯗꯨꯗꯒꯤꯁꯤꯅ ꯎꯇꯤ ꯊꯣꯡꯕꯅꯦꯕ. ꯎꯁꯣꯏꯒ ꯀꯩꯅꯣꯒ ꯍꯥꯞꯄꯒ ꯎꯇꯤ ꯊꯣꯡꯕ. ꯁꯤꯅ ꯈꯥꯃꯦꯟ ꯃꯦꯠꯄ, ꯈꯥꯃꯦꯟ ꯉꯧꯕ. ꯁꯤꯁꯤꯅ ꯊꯔꯣꯒꯤ ꯂꯩꯗꯣ. ꯑꯁꯤꯅꯤ ꯃꯌꯥꯝ. ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯕꯁꯦ ꯆꯥꯕ ꯍꯧꯖꯔꯒꯦ. ꯍꯧꯔꯦ ꯃꯌꯥꯝ. ꯎꯁꯣꯏꯒ ꯄꯥꯟꯒꯅꯤ. ꯎꯁꯣꯏ is ꯄꯥꯟ. ꯆꯦꯅꯤꯡꯖꯕ ꯈꯨꯗꯣ. Chị đây mà. Good. Ăn có phải. Chị. Mana baru jauh ya. Baru hảo nhỉ. Ini misalnya. 우설기 yen makong. Hảo Kuyan pa. 진짜. Không hả vay đôi lính. Ăn gì mẹ gì nào. Sade. Chất dài làm sao được đấy. Manda. Ai lấy hào rau này. Một xào ra ngoài. ꯃꯌꯥꯝꯗ ꯗꯛ ꯆꯥꯕꯤꯌꯨ ꯑꯩ ꯁꯤꯡꯖꯨꯗꯣ ꯊꯔꯣꯒ ꯀꯣꯝꯄ꯭ꯔꯦꯛꯀ ꯃꯤꯃꯤꯒ ꯊꯥꯖꯗ꯭ꯔꯗꯤ ꯃꯌꯥꯝ ꯁꯤꯡꯖꯨꯁꯦ ꯀꯣꯝꯄ꯭ꯔꯦꯛꯀ ꯀꯩꯅꯣꯒꯅꯦꯕ. ꯀꯣꯝꯄ꯭ꯔꯦꯛꯀ ꯊꯔꯣꯒꯅꯦꯕ. ꯑꯗꯩ ꯃꯤꯃꯤꯒ ꯃꯌꯥꯝꯁꯤꯡꯗꯣ ꯆꯥꯔꯒ ꯌꯦꯡꯕ ꯌꯥꯝ ꯍꯥꯎꯕꯅꯦ.
ꯑꯩꯈꯣꯏꯁꯨ ꯆꯥꯔꯤꯉꯩ ꯂꯣꯏ ꯉꯥꯏꯇꯪ ꯆꯥꯏ ꯁꯤꯡꯖꯨꯁꯦ ꯌꯨꯝꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗ ꯍꯧꯕꯅꯤꯅꯅꯦ ꯉꯥꯏꯇꯪ ꯆꯥꯏꯕ ꯊꯔꯣꯁꯦ ꯉꯥꯕꯣ ꯑꯩꯗꯤ ꯑꯣꯏꯔꯦ ꯉꯁꯤ ꯔꯝꯖꯥꯟ ꯆꯥꯗꯣꯏꯔꯣ ꯌꯥꯝ ꯆꯥꯅꯤꯡꯗꯦ ꯉꯁꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯒꯦꯁ ꯀꯥꯕ ꯑꯩ ꯁꯨꯡꯂꯤ ꯆꯥꯁꯟ ꯌꯥꯗ꯭ꯔꯥ ꯍꯥꯎꯏꯀꯣ ꯃꯌꯥꯝꯅ ꯃꯊꯪꯗꯁꯨ ꯍꯥꯏꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉ ꯀꯣꯃꯦꯟ ꯃꯌꯥꯝ ꯇꯧꯕꯁꯨ ꯌꯥꯎꯕꯤꯔꯛꯏ ꯑꯗꯣ ꯍꯥꯏꯗꯤ ꯃꯊꯪꯗꯁꯨ ꯀꯩꯀꯩ ꯆꯥꯔꯧꯗꯣ ꯃꯌꯥꯝꯅ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩ ꯆꯥꯖꯔꯛꯀꯦ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯃꯃꯥꯒ ꯑꯩꯁꯨ ꯆꯥꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯑꯅꯧꯕ ꯃꯤꯁꯤꯡꯅ ꯌꯦꯡꯕꯤꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯅꯣꯡ ꯇꯥꯔꯕ ꯅꯣꯡ ꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯅꯣꯡ ꯇꯥ ꯂꯩꯔꯦ ꯑꯇꯩꯗꯤ ꯇꯧꯐꯝ ꯀꯩꯁꯨꯝ ꯈꯪꯗ꯭ꯔꯦ ꯉꯁꯤ ꯃꯥꯁꯦ ꯑꯩꯒꯤ ꯕꯣꯗꯤꯒꯥꯔꯗꯅꯤ ꯑꯩꯈꯣꯏ ꯇꯟꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩ ꯆꯥꯛ ꯌꯥꯝ ꯆꯥ ꯉꯝꯗꯕꯩ ꯃꯥ ꯑꯣꯏꯅ ꯄꯤꯖꯔꯦ ꯉꯁꯤ ꯑꯩ ꯑꯩꯒꯤ ꯕꯣꯗꯤꯒꯥꯔꯗꯅꯤꯅ ꯑꯩꯅ ꯆꯥꯒꯗꯕ ꯃꯥꯅ ꯄꯤꯖꯟꯈ꯭ꯔꯦ ꯉꯁꯤ ꯆꯥꯕ ꯂꯣꯏꯔꯕ ꯁꯤꯅꯁꯨ ꯄꯤꯔꯛꯑꯣ ꯌꯥꯗ꯭ꯔꯦ ꯂꯦꯡ ꯂꯥꯡꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯣ ꯃꯊꯪꯗꯁꯨ ꯃꯌꯥꯝꯅ ꯀꯩꯀꯩ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯃꯌꯥꯝꯅꯁꯨꯅꯦ ꯃꯊꯪꯗ ꯀꯩꯀꯩ ꯆꯥꯎꯗꯣ ꯃꯌꯥꯝ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯣ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯗꯣ ꯁ꯭ꯀꯤꯞ ꯇꯧꯗꯅ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯃꯊꯪꯗ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯄꯨꯖꯔꯛꯀꯦ ꯃꯊꯪꯗ ꯅꯨꯡꯉꯥꯏ ꯚꯤꯗꯤꯑꯣ ꯄꯨꯖꯔꯛꯀꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ ꯌꯥꯝ ꯁꯥꯡꯈꯤ ꯇꯥꯔꯦ ꯚꯤꯗꯤꯑꯣꯁꯦ